AJAY KUMAR Vallana BJP ki MLA Singga Unnaduna Prime Minister Narendra Modi na Manipur Da Lakkadouriba Khongchatki Matangda Khannakhre Manipur da chahi ani hena irang na maram oiraga Manipur da khundariba Mipum khudingna awaba kaya mayuknaduna laklaba tungda Prime Minister Narendra Modi Manipur da pung kharakhaki khongchata lakliba September 16 da laklagani haina BJP Manipur State Unit da iba cherol thaduna khanglakle hari Manipur da Prime Minister Narendra Modi na Lakkadouriba sigi matangda BJP Manipur Pradesh ki President A Sarda yauna party ki MLA Singga Governor AJAY Kumar Ballaga Unnaduna ngasi ayuk wari saki Prime Minister ki Khongchat asida Chorchanpur da pung ama amadi Imphal da pung ama khaki Khongchat oibana maru oiba mihut sing natroga miyam ko unaduna wari sabagi matam lairoi dauri Governor gangasi hanagi Chief Minister Nongtombam Biren Speaker TH Satiberta yauna unakhiba aduda Popular Government sembagi wari yaukhide haina thaba yaba thazaba yaba source amana phongdorakli